hyperthyroidism na naba taragadi aikoida kari symptom lakpa yabage haibadu aikoi khangminanaba honaminasi hyperthyroidism na naba taragadi aikoida lakadaba symptom che khwaidagi maruina aikoi weight se thuna yangna handarakane ba maram chadana aikoina weight hantanaba karigumba thaba amata tawrudragachu aigi weight se body weight se adum hantarakane ba adu oiba taragadi aikoina hyperthyroidism nare haibagi jingnaba yare loinana aikoigi body je matam punamakta saraga leiba adugumbagi feel tawgane ba aikoida amadi aikoigi mit se masi chawthorakpa pomthorakpa adugumba case so adum aikoina hyperthyroidism da adum thengnai loose motion tarokpa su yai aikoina hyperthyroidism oiba taragadi haibadi aikoina khongje chipe hambagi adugumba problem ama so adum thengnarakpa yai loinana aikoina maram chadana humang taba haibadi aikoina nungcha sagera saroira humang je maram chadana aikoina pangthokta tholokpa taragadi adusu aikoina hyperthyroidism nare haibagi symptom ni hana lawba yai loinana aikoigi thyroid ki gland se chawthorakpana maram oirakanda aikoina goiter hariba anabado madusu oirakpa yai loinana tumbagi problem